Chahi cha kyagi mamangdagi chahi khuding oina lining laisolga mari leinana thangjing chingda leiba ibdo khurumba chatpaga mari leinana kukizo gi lup taruk na tha asigi mapanda phongdokiba wafam gi mayokta Maitai Heritage Welfare Foundation wafam kaya thamlaklei Maitai Singna Manipur gi thangjing sing kawada kukizo lup taruk na phongdokiba wafam madu India gi Hindu singna Kailas Parvat Chatpaduga Muslim singna Mecca da Chatpada Athingba pipaga chapmanai haina foundation asigi maikedi gi phongdoraklei Foundation asina thokpa cherol gi matung ina cookie singna chathariba thawong asi constitution gi freedom of movement namadi right to religious practice pu khongau namani Manipur santi lairabadi cookie singna Manipur gi tongan malam ama taliba asi magun leikhiroi hairatuna civil society organization ni haizariba chin cookie militant amadi makhoi gi frontal group singna irang asi nemtha haningde Masida Ministry of Home Affairs na namdam asida ing tapa madina kalani wari shana na bohona riba asida kurau thanghali maramadu na mari leinaba authority na makhoi gi mathakta kan ma pauzal ma pibagaloinana cookie singi unconstitutional oiba thong sing asi khangtuna leibi yaroi khangan bagaloinana chapchawe action mayok nagani haiba khangan ma mathau tai hairi